ꯑꯁꯤ ꯈꯜꯂꯒ ꯑꯍꯨꯝꯗꯨ ꯍꯦꯟꯔꯤꯅ ꯃꯥꯒꯤ ꯐꯃꯨꯡꯅ ꯆꯤꯡꯕ ꯃꯐꯤ ꯃꯔꯣꯟ ꯀꯩꯀꯥꯁꯨ ꯂꯣꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗꯨꯒꯤ ꯔꯨꯜꯁꯤꯡꯗꯨ ꯆꯠꯂꯝꯃꯤ꯫ ꯖꯦꯝꯁꯀ ꯖꯣꯅꯤꯒ ꯃꯁꯥꯁꯤꯡꯗꯨ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯖꯦꯝꯁꯀ ꯖꯣꯅꯤꯒꯗꯤ ꯆꯪꯂꯛꯄꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯗꯅ ꯂꯩꯔꯝꯕꯒꯤ ꯐꯤꯚꯝꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯆꯣꯡꯊꯣꯛꯇꯧꯔꯦ꯫ ꯏꯃꯩ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯁꯤꯗꯤ ꯂꯩꯅ ꯂꯦꯛ ꯐꯥꯎꯕ ꯄꯥꯝꯃꯨꯏꯅꯦ꯫ ꯖꯣꯅꯤꯅ, ꯑꯣꯏꯃꯥꯎ ꯀꯩꯅꯣ ꯌꯦꯡꯉꯣ, ꯀꯞ ꯍꯣ ꯄ꯭ꯂꯦꯠ ꯍꯣ ꯃꯌꯥꯝꯁꯦ, ꯁꯤꯗꯤ ꯄꯨꯔꯥ ꯃꯣꯏ ꯀꯣꯔꯤꯌꯟ ꯆꯥꯏꯅꯤꯁꯀ ꯂꯩꯍꯧꯔꯦ꯫ ꯍꯦꯟꯔꯤꯅ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ, ꯅꯀꯣꯛ ꯅꯃꯤꯠ ꯅꯅꯥ ꯐꯥꯎꯕ ꯄꯥꯏꯊꯣꯛꯑꯒ ꯆꯠꯇꯧꯕ ꯅꯣꯏ ꯑꯅꯤ꯫ ꯖꯣꯅꯤꯅ, ꯀꯩꯒꯤꯅꯣ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯍꯣꯁꯇꯦꯜꯁꯤꯗꯤ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯍꯟꯗꯦꯅ? ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ, ꯊꯕꯛ ꯑꯣꯏꯅ ꯇꯧꯍꯜꯂꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯧ ꯁꯔꯨꯛ ꯊꯕꯛ ꯑꯋꯥꯕ ꯁꯨꯔꯒꯅꯦ ꯂꯩꯕꯅ ꯐꯩ꯫ ꯍꯦꯟꯔꯤꯅ, ꯆꯥꯛꯁꯤ ꯆꯥꯕ ꯂꯣꯏꯕꯒꯅꯦ ꯑꯍꯤꯡꯒ ꯇꯨꯝꯍꯟꯗꯈꯩ ꯍꯌꯦꯡ ꯅꯣꯡꯉꯥꯟ ꯐꯥꯎꯕ ꯐꯨꯔꯒ ꯂꯥꯏꯔꯤꯛ ꯄꯥꯍꯟꯗꯣꯏꯅꯤ, ꯀꯩꯝꯇ ꯋꯥꯒꯅꯨ ꯕꯣꯏ꯫ ꯖꯣꯅꯤꯗꯨ ꯁꯨꯛꯂꯒ, ꯀꯔꯤ ꯑꯍꯤꯡ ꯇꯨꯝꯍꯟꯗꯈꯩ? ꯑꯁ, ꯑꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯛꯏꯕꯗꯨ꯫ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯕ? ꯍꯦꯟꯔꯤꯅ, ꯌꯥꯔꯦ ꯑꯍꯜ, ꯆꯥꯛꯁꯤ ꯄ꯭ꯔꯞ ꯆꯥꯊꯣꯛꯑꯣ, ꯆꯩ ꯑꯃꯨꯛ ꯆꯥꯖꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯁ꯭ꯇꯗꯤ ꯇꯧꯅꯕ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯖꯦꯝꯁꯅ, ꯇꯣꯔꯣꯗꯨ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯁꯦ꯫ ꯖꯣꯅꯤꯅ, ꯑꯋꯣꯏꯕ ꯑꯩꯈꯣꯏꯅ ꯌꯦꯟ ꯄꯤꯖꯔꯨꯗꯅ ꯂꯥꯛꯇ꯭ꯔꯕ ꯈꯪꯗꯦ꯫ ꯍꯦꯟꯔꯤꯅ, ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝꯕ꯫ ꯖꯦꯝꯁꯇꯨ ꯉꯁꯥꯏꯈꯩ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯂꯨꯗꯦ꯫ ꯍꯧꯖꯤꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯃꯩ, ꯀꯩꯅꯣ ꯁꯤꯗꯤ? ꯖꯣꯅꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ, ꯀꯩꯅꯣ ꯕꯨ ꯊꯣꯛꯂꯛꯑꯕꯣ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅꯃꯛ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯑꯣꯖꯥꯅ, ꯖꯣꯅꯤ ꯀꯩꯗꯧꯔꯦ? ꯅꯪ ꯂꯦꯞꯀꯦ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇꯦ ꯁꯥꯔ, ꯇꯨꯝꯒꯦ ꯇꯧꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯑꯣꯖꯥꯗꯨ ꯁꯥꯎꯔꯛꯇꯨꯅ ꯖꯣꯅꯤꯕꯨ ꯐꯨꯔꯒ ꯀꯧꯊꯣꯛꯏ, ꯑꯗꯨꯒ ꯄꯔꯥ ꯄꯥꯅꯕ ꯍꯥꯏ꯫ ꯖꯣꯅꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗꯀꯣ ꯇꯧꯔꯤꯁꯦ, ꯌꯦꯡꯉꯣꯕ, ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪ ꯌꯪ ꯌꯪ ꯂꯥꯎꯕꯅꯤ, ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯋꯥꯈꯛꯅꯤ, ꯑꯗꯨꯒ ꯃꯣꯏ ꯁꯥꯏꯗꯅ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯍꯟꯕꯤꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ꯫ ꯃꯥꯅ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯑꯣꯖꯥꯅ ꯆꯩꯅ ꯐꯠꯀꯠꯂꯛꯏ꯫ ꯄꯔꯥ ꯄꯥꯔꯣ ꯍꯥꯏꯔꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯅꯦꯁꯦ꯫ ꯖꯣꯅꯤꯗꯨ ꯈꯪꯗꯅ ꯁꯨꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯥꯁꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯣꯏꯅ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯏꯔꯝꯂꯤꯕ ꯃꯌꯦꯛꯇꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯆꯩꯇꯦꯛ ꯆꯩꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯖꯦꯝꯁꯁꯨ ꯍꯦꯟꯔꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯦꯟꯔꯤ, ꯁꯤꯕꯨ ꯀꯔꯤ ꯃꯌꯦꯛꯅꯣ ꯇꯧꯔꯤꯁꯦ? ꯖꯄꯅꯤꯁꯀꯤ ꯃꯌꯦꯛꯀ ꯃꯥꯜꯂꯤ, ꯆꯩꯇꯦꯛ ꯉꯥꯛꯇꯅꯤ꯫ ꯖꯣꯅꯤꯗꯨ ꯑꯣꯖꯥ ꯂꯩꯌꯦꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇ ꯁꯨꯝ ꯊꯦꯡꯅꯔꯛꯄꯁꯤꯗ, ꯅꯤꯄꯥ, ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯁꯤꯗꯤ ꯂꯤꯟꯒꯁꯨ ꯌꯥꯝ ꯌꯥꯎꯏ, ꯁꯤꯕꯨ ꯀꯃꯥꯏꯅ ꯄꯥꯒꯦ? ꯑꯩ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯩꯅꯤꯡꯗ꯭ꯔꯦ, ꯑꯩ ꯏꯃꯥ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯆꯈ꯭ꯔꯒꯦ, ꯑꯩ ꯁ꯭ꯋꯥꯏꯗ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯥꯕꯨ ꯑꯉꯥꯎꯕꯗꯧꯅ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯑꯣꯖꯥꯅꯁꯨ ꯆꯩꯅ ꯀꯟꯁꯤꯜꯂꯛꯏ꯫ ꯖꯣꯅꯤꯗꯨ ꯅꯥꯒ ꯅꯥꯕꯅꯦ ꯁꯥꯎꯒꯠꯂꯛꯏ꯫ ꯍꯦꯔꯥ, ꯑꯣꯖꯥ ꯑꯣꯏꯔꯦꯅ ꯐꯨꯅꯤꯡꯕ ꯃꯤꯕꯨ ꯆꯥꯟꯁ ꯐꯪꯂꯤꯉꯩꯗ ꯐꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ? ꯍꯦꯟꯔꯤ ꯄꯥꯈꯠꯅ, ꯖꯣꯅꯤ! ꯖꯣꯅꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ, ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯑꯥꯔꯠꯇ ꯆꯠꯀꯦ꯫ ꯑꯣꯖꯥꯗꯨꯅ ꯁꯥꯎꯅ, ꯖꯣꯅꯤ, ꯅꯪ ꯉꯥꯎꯔꯕꯣ? ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ, ꯍꯥ? ꯁꯥꯔ, ꯑꯁꯦꯡꯕꯅꯤ, ꯑꯩ ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯗꯩ ꯅꯠꯇꯤꯌꯦ꯫ ꯁꯥꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯥꯏꯟꯇꯤꯁ ꯑꯐꯥꯎꯕ ꯑꯝꯇ ꯅꯦꯛꯄꯤꯔꯒꯅꯦ ꯑꯩꯈꯣꯏꯕꯨ ꯑꯥꯔꯠ ꯑꯝꯇ ꯊꯥꯕꯤꯌꯨ꯫ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯉꯥꯎꯔꯕ ꯀꯗꯔ ꯐꯥꯗꯔꯅꯤ ꯍꯥꯏꯅ ꯈꯜꯂꯛꯑꯝꯃꯤ꯫ ꯀꯩꯝꯇ ꯊꯥꯖꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯄꯗ ꯃꯌꯥꯝꯗꯨ ꯀꯨꯝꯍꯩꯒꯤ ꯃꯑꯣꯡꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯣꯖꯥꯅ, ꯄꯥꯔꯣ ꯖꯣꯅꯤ! ꯁꯥꯔ, ꯆꯩꯇꯦꯛ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯄꯥꯗꯣꯏꯅꯣ ꯁꯤꯕꯣ? ꯑꯣꯖꯥꯗꯨꯅ ꯑꯃꯨꯛꯁꯨ ꯆꯩꯅ ꯀꯜꯂꯛꯑꯒ ꯊꯥꯖꯤꯜꯂꯛꯑꯝꯃꯤ꯫ ꯍꯦꯟꯔꯤꯅ ꯖꯣꯅꯤꯒꯤ ꯃꯅꯥꯗꯨ ꯂꯩꯔꯒ, ꯅꯅꯥꯗꯨ ꯀꯛꯎꯔ ꯍꯥ? ꯍꯪꯉꯣꯏ, ꯅꯪ ꯉꯥꯎꯔꯒ ꯆꯠꯇꯧꯔꯕꯣ? ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯥꯝ ꯋꯥꯔꯕ? ꯖꯣꯅꯤꯗꯨ ꯁꯥꯎꯅ ꯍꯦꯟꯔꯤꯒꯤ ꯃꯌꯥ ꯑꯆꯧꯕꯗꯨꯗ ꯈꯨꯀꯥꯞꯄꯤ ꯀꯥꯞꯁꯤꯜꯂꯤ꯫ ꯍꯨꯔꯥꯟꯕ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯁꯤ ꯀꯩꯅꯣ? ꯅꯪꯁꯨ ꯍꯥꯏꯌꯨꯗꯅ, ꯏꯔꯤꯕ ꯃꯌꯦꯛ ꯃꯌꯥꯝꯁꯦ ꯁꯤꯗ ꯅꯠꯇꯦ, ꯃꯐꯝꯁꯤꯗ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕ ꯉꯥꯛꯇ ꯊꯦꯡꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯦꯟꯔꯤꯅ, ꯅꯄꯥ ꯇꯧꯕꯩ, ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯥ? ꯖꯣꯅꯤꯁꯨ ꯍꯟꯗꯦ꯫ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯂꯋꯥꯏ ꯃꯆꯥꯅꯤ꯫ ꯖꯦꯝꯁꯅ, ꯄꯛꯆꯕꯅ ꯂꯣꯏꯔꯦꯍꯦ, ꯃꯤꯒꯤ ꯗꯥꯏꯂꯣꯛ ꯍꯨꯔꯥꯟꯅꯤꯡꯉꯤꯔꯣ? ꯅꯠꯇꯦ ꯍꯦꯟꯔꯤ,
ꯀꯩꯅꯣ ꯁꯤꯗ ꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯁꯤꯕꯨ ꯂꯥꯏꯔꯤꯛꯅꯦꯅ ꯄꯥꯗꯣꯏꯅꯦꯕꯀꯣ ꯍꯦꯟꯔꯤꯅ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯂꯥꯏꯗ ꯍꯪꯉꯨꯔꯣ ꯂꯥꯏꯗ ꯖꯣꯅꯤꯅ ꯑꯥꯗ ꯕꯨꯠ ꯈꯔ ꯐꯥ ꯈꯣꯠꯇꯅ ꯂꯛꯅ ꯐꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯅ ꯐꯕꯖꯥꯠꯅꯤꯍꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯂꯔꯖꯤ ꯇꯧꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛꯁꯤꯅꯤ ꯂꯥꯏꯔꯤꯛ ꯁꯥꯔꯛꯏꯕ ꯂꯥꯏꯁꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯖꯦꯝꯁꯅ ꯑꯗꯩꯗꯤ ꯅꯞꯁꯤꯜꯂꯛꯑꯅꯤ ꯅꯪꯅ ꯂꯥꯏꯔꯤꯛꯇꯤ ꯄꯥꯅꯤꯡꯗ꯭ꯔꯒ ꯃꯤꯒꯤ ꯂꯥꯏꯗꯒ ꯇꯥꯏꯅꯗꯅ ꯑꯣꯖꯥꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥꯡꯅꯕ ꯑꯣꯏꯔ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯍꯦꯟꯔꯤꯅ ꯑꯩꯈꯣꯏ ꯇꯣꯔꯣꯗꯨ ꯃꯤꯁ ꯑꯣꯟꯊꯣꯛꯅ ꯇꯧꯈ꯭ꯔꯦꯗ ꯖꯣꯅꯤꯅ ꯅꯪꯗ ꯅꯠꯇꯦ ꯃꯥꯏ ꯁꯥꯏꯗꯨꯅꯦ ꯑꯗꯨ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯔꯒ ꯂꯩꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯥꯗꯩ ꯕꯨꯠ ꯈꯔ ꯂꯧꯔꯨꯁꯤꯗꯅ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯑꯒ ꯂꯥꯛꯅ ꯐꯅ ꯁꯥꯟꯅꯔꯒ ꯂꯩꯁꯦ ꯖꯦꯝꯁꯅ ꯖꯣꯅꯤꯒꯤ ꯃꯅꯥꯗꯨ ꯆꯤꯡꯂꯒ ꯕꯨꯠꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯥꯟꯅꯄꯣꯠꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯥ ꯖꯣꯅꯤꯅ ꯃꯥꯅꯤ ꯀꯩꯅꯣ ꯁꯥꯟꯅꯄꯣꯠꯅꯦ ꯁꯥꯟꯅꯄꯣꯠ ꯑꯣꯏꯕꯩ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯅꯄꯨꯅ ꯁꯥꯟꯅꯔꯤꯕ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝꯗꯣ ꯁꯣꯝꯗ ꯁꯅꯤꯒ ꯇꯣꯝꯄꯣꯛꯀꯗꯨꯁꯨ ꯅꯣꯛꯂꯒ ꯂꯥꯏꯔꯤꯛ ꯁꯨꯛꯄꯥ ꯄꯥꯈꯤꯗ꯭ꯔꯦ ꯍꯦꯟꯔꯤꯁꯦ ꯍꯟꯗꯛꯇꯤ ꯅꯩꯕ ꯌꯥꯔꯦꯗꯅ ꯁꯅꯤꯅ ꯑꯝꯇ ꯉꯥꯏꯈꯣꯗ ꯑꯃꯨꯛ ꯔꯨꯝ ꯃꯅꯨꯡꯗ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯄꯥꯔꯝꯕꯁꯨ ꯀꯅꯥ ꯈꯪꯅꯤ ꯍꯣꯔꯦꯟ ꯌꯦꯡꯁꯦ ꯇꯣꯝꯄꯣꯛꯅ ꯑꯩ ꯉꯝꯃꯣꯏ ꯃꯈꯣꯏ ꯀꯥꯗ ꯆꯪꯕꯗ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯅꯪ ꯁꯅꯤꯅ ꯉꯥꯏꯈꯣꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯨ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯁ꯭ꯇꯗꯤ ꯑꯋꯔꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ ꯑꯍꯨꯝꯗꯨꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯖꯣꯅꯤꯗꯨ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ ꯑꯣꯏꯃ ꯁꯤꯔꯦ ꯈꯣꯟꯖꯦꯜꯗꯨꯁꯨ ꯕꯦꯡꯒꯨꯟꯃꯨꯛ ꯍꯧꯏ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯍꯦꯟꯔꯤꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯣꯏ ꯂꯥꯕ ꯅꯪꯒꯤ ꯑꯉꯥꯎ ꯃꯤꯍꯨꯜꯗꯣ ꯑꯃꯨꯛ ꯁꯥꯔꯩ ꯍꯧꯕꯗꯧꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯀꯣ ꯅꯪ ꯖꯣꯅꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯃꯈꯨꯠꯇꯨ ꯊꯤꯜꯂꯛꯏ ꯑꯅꯤꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯑꯃꯨꯛ ꯈꯪꯅ ꯑꯣꯏꯃ ꯀꯩꯅꯣ ꯁꯤꯗꯤ ꯃꯈꯣꯏꯅ ꯂꯥꯎꯕ ꯀꯩꯗꯧꯕꯗꯨ ꯇꯥꯕꯗꯒꯤ ꯔꯨꯝ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯈꯟꯅ ꯃꯈꯣꯏꯅ ꯃꯤꯁꯤꯡꯗꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯊꯣꯡꯗꯨ ꯆꯦꯠꯅ ꯒꯝ ꯂꯥꯎꯅ ꯂꯣꯜꯂꯒ ꯁꯣꯔꯁꯤꯡꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩ ꯑꯃꯨꯛꯁꯨ ꯑꯍꯨꯝꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯍꯦꯟꯔꯤꯗꯨ ꯃꯌꯥ ꯍꯤꯒꯠꯂꯒ ꯇꯣꯔꯣ ꯂꯩꯔꯦ ꯑꯩꯒꯤ ꯇꯣꯔꯣ ꯂꯩꯔꯦ ꯀꯝꯗꯧꯏ ꯖꯣꯅꯤꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦꯅꯤ ꯍꯧꯖꯤꯛꯇ ꯀꯥꯡꯈꯜ ꯆꯩꯈꯣꯛꯁꯤꯗ ꯇꯣꯡꯂꯒ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯅꯦ ꯑꯁꯤ ꯈꯜꯂꯒ ꯇꯣꯔꯣ ꯖꯦꯝꯁꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯕꯗꯨꯗ ꯀꯥꯡꯈ ꯃꯈꯥꯗꯒꯤ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯍꯨꯝꯗꯨ ꯀꯨꯟꯊꯔꯒ ꯌꯦꯡꯂꯛꯄꯗ ꯃꯀꯣꯛ ꯃꯅꯥ ꯏꯆꯥꯎ ꯆꯥꯎꯈꯩ ꯑꯀꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯦꯟꯔꯤ ꯁꯥꯎꯅ ꯁꯝꯐꯥꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯅꯁꯝ ꯑꯐꯥꯕꯗꯨ ꯃꯩ ꯊꯥꯗꯣꯛꯎꯔꯍꯥ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯖꯣꯅꯤꯅ ꯍꯩ ꯊꯣꯔꯣ ꯁꯤꯗ ꯅꯪ ꯑꯩ ꯈꯪꯉꯤꯕ ꯌꯦꯡꯉꯣ ꯄꯤꯛꯇ꯭ꯔꯨ ꯇꯞꯅ ꯀꯥꯡꯈꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯖꯣꯅꯤꯒ ꯖꯦꯝꯁꯀꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯅꯥꯅꯣ ꯅꯣꯏ ꯑꯅꯤꯗꯤ ꯀꯅꯥꯅꯣꯁꯨ ꯑꯝꯇ ꯈꯪꯗꯅ ꯖꯣꯅꯤꯅ ꯁꯤꯌꯥ ꯁꯝꯐꯥꯕꯤ ꯅꯁꯝꯗꯨ ꯃꯩ ꯊꯥꯗꯣꯛꯑꯒ ꯌꯦꯡꯁꯤꯔꯥ ꯀꯧꯁꯤꯟꯅꯗꯅ ꯍꯦꯟꯔꯤꯅ ꯍꯪꯉꯣꯏ ꯂꯥꯕ ꯗꯞ ꯆꯥꯎꯗꯤꯕ ꯃꯥꯅ ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯩ ꯐꯥꯎ ꯈꯪꯗ꯭ꯔꯀꯥꯟꯁꯤꯗ ꯖꯦꯝꯁꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯤꯇꯗꯤ ꯇꯞꯅ ꯉꯥꯡꯉꯨ ꯅꯣꯏꯕꯣ ꯃꯤ ꯑꯇꯣꯞꯄꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯈꯟꯈꯤꯕ ꯇꯥꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯝꯅꯔꯨꯈꯤꯒꯦ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤ ꯑꯩ ꯇꯝꯅꯔꯛꯇꯕꯒꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯖꯣꯅꯤꯅ ꯍꯥꯏ ꯃꯁꯤꯗꯤ ꯄꯨꯔꯥ ꯇꯣꯔꯣꯅꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩ ꯈꯪꯗ꯭ꯔꯤꯁꯤꯅ ꯍꯦꯟꯔꯤꯅ ꯌꯥꯔꯦ ꯖꯣꯅꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯗꯨꯒ ꯁꯝꯐꯥꯕꯤ ꯅꯪꯁꯨ ꯇꯨꯃꯤꯟ ꯂꯩꯌꯣ ꯂꯝ ꯍꯦꯟꯒꯅꯨ ꯈꯪꯂꯕ ꯑꯗꯣ ꯀꯀꯥ ꯃꯆꯥ ꯑꯩ ꯉꯥꯛꯇ ꯇꯝꯅꯧꯒꯦ ꯍꯩ ꯃꯁꯤ ꯑꯩ ꯁꯥꯎꯔꯛꯑꯒꯦꯗꯣ ꯖꯣꯅꯤꯅ ꯇꯝꯅꯒꯦ ꯇꯝꯅꯁꯅꯨ ꯀꯩꯅꯣ ꯃꯤ ꯚꯨꯠꯅꯤ ꯆꯠꯂꯣ ꯇꯣꯔꯣ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯂꯩꯕꯁꯦ ꯁꯤꯗ ꯐꯖꯅ ꯇꯝꯅꯧ ꯃꯊꯤ ꯃꯃꯣꯏ ꯆꯤꯠꯇꯅ ꯁꯤꯕ ꯃꯈꯩ ꯈꯪꯉꯕ ꯄꯤꯛꯇ꯭ꯔꯨꯗꯨꯁꯨ ꯇꯝꯅꯧꯒ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯇꯨꯝꯅꯕ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯃꯛꯇꯨꯗꯅꯤ ꯊꯣꯡꯅꯥꯎꯗꯨ ꯃꯇꯣꯝꯇ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯖꯣꯅꯤ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯑꯒ ꯅꯤꯄꯥ ꯊꯣꯡꯅꯥꯎꯁꯦ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯏ
ꯖꯦꯝꯁꯅ ꯋꯥꯊꯤꯗꯤꯕꯣ ꯅꯪ ꯑꯃ ꯄꯛꯇꯕꯅ ꯂꯣꯏꯔꯦꯀꯣ ꯉꯁꯥꯏꯗꯩ ꯍꯥꯡꯗꯣꯛꯑꯒ ꯂꯩꯕ ꯊꯣꯡꯅꯥꯎꯁꯤꯕꯨ ꯖꯣꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯅꯥꯎꯗ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯨꯃꯤꯟꯅꯁꯤ ꯍꯦꯟꯔꯤꯅ ꯆꯠꯂꯨ ꯑꯥꯗ ꯏꯇꯣꯝꯇ ꯃꯀꯥ ꯂꯥꯝꯅ ꯇꯨꯝꯍꯧꯒꯦ ꯇꯣꯔꯣꯗꯨꯅ ꯀꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯖꯣꯅꯤꯗꯨ ꯃꯇꯣꯝꯇ ꯇꯨꯝꯕ ꯀꯤꯗꯅ ꯖꯦꯝꯁꯀ ꯄꯨꯟꯅ ꯇꯨꯝꯂꯝꯃꯤ ꯃꯇꯥꯏꯗꯅꯤ ꯃꯥꯅ ꯊꯪꯂꯤꯕꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛꯁꯨ ꯊꯣꯡꯅꯥꯎꯗꯨ ꯌꯥꯝ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯍꯟꯗꯛꯇꯤ ꯖꯣꯅꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯞꯄꯒ ꯅꯣꯏꯕꯨ ꯊꯣꯡꯅꯥꯎꯁꯤ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯕꯅꯤ ꯃꯤ ꯍꯦꯟꯔꯤꯒ ꯖꯦꯝꯁꯀꯗꯨ ꯍꯟꯗꯛꯇꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄꯗꯨꯗ ꯈꯪꯂꯛꯑꯝꯃꯤ ꯀꯩꯅꯣ ꯁꯤꯗꯤ ꯀꯃꯥꯏꯅꯅꯣ ꯇꯣꯔꯣꯅ ꯑꯣꯏꯖꯥꯠꯂꯥ ꯃꯤ ꯇꯝꯅꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯝꯅꯔꯒ ꯂꯩꯔꯤꯕ ꯖꯥꯠꯂꯅꯦ ꯖꯣꯅꯤꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯁꯝꯐꯥꯕꯤꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯌꯦ ꯑꯇꯩꯅ ꯑꯣꯏꯔꯝꯃꯣꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯕ ꯆꯪꯂꯛꯏ ꯑꯃꯨꯛꯁꯨ ꯃꯄꯥꯟꯗ ꯌꯦꯡꯊꯣꯔꯛꯏ ꯇꯣꯔꯣ ꯅꯪ ꯀꯥꯏ ꯂꯩ ꯃꯈꯥ ꯇꯥꯗꯦ ꯖꯣꯅꯤ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯏꯃ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯃꯃꯤꯠꯇꯨꯁꯨ ꯀꯟꯅ ꯎꯏꯁꯤꯜꯂꯤ ꯖꯦꯝꯁꯅ ꯖꯣꯅꯤ ꯅꯪ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯖꯣꯅꯤ ꯈꯨꯝꯗꯦ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯤ ꯃꯄꯤꯗꯨꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯂꯤ ꯂꯩꯔꯦ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯂꯩꯔꯤꯁꯦ ꯅꯄꯥꯔꯥ ꯅꯪꯒꯤ ꯀꯗꯔꯗꯣ ꯍꯧꯔꯛꯑꯕ ꯅꯅꯥ ꯑꯐꯟꯕꯗꯨ ꯀꯛꯅꯤꯀꯣ ꯖꯣꯅꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯒ ꯑꯩ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯖꯦꯝꯁꯀ ꯍꯦꯟꯔꯤꯒꯗꯨ ꯅꯣꯛꯂꯒ ꯕꯨꯠ ꯐꯥꯅꯕ ꯊꯤꯔꯤꯕ ꯅꯪꯅ ꯍꯥꯏꯗꯣꯔꯛꯏꯕ ꯋꯥꯗꯨꯗꯤ ꯄꯛꯆꯕꯅ ꯂꯣꯏꯔꯦ ꯏꯕꯣ ꯅꯪ ꯑꯃ ꯁꯣꯝꯗꯅ ꯁꯟꯅꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤ ꯖꯦꯝꯁꯁꯤ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦꯅꯤꯄꯥ ꯑꯩꯈꯣꯏꯕꯨ ꯁꯥꯔ ꯍꯣꯏꯗ ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯑꯩꯗꯤ ꯂꯣꯠꯁꯤꯟꯕꯁꯤ ꯄꯥꯝꯗꯦ ꯁꯟꯅꯤꯅ ꯅꯪ ꯑꯗꯨꯏ ꯀꯣꯛꯇꯨ ꯆꯦꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯦꯟꯅꯔꯛꯑꯣꯏꯗ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯑꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯈꯟꯅ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯃꯄꯥꯟꯗꯅ ꯄꯤꯛꯇ꯭ꯔꯨꯗꯨ ꯂꯨꯝꯃꯒ ꯑꯩꯕꯨ ꯇꯝꯅꯁꯤꯔꯅꯦ ꯃꯣꯏ ꯁ꯭ꯋꯥꯏ ꯏꯝꯐꯥꯜꯁꯤꯗ ꯇꯝꯅꯗꯧꯕꯁꯤ ꯌꯥꯝ ꯇꯜꯂꯤꯗ ꯑꯁ ꯂꯋꯥꯏꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯒ ꯇꯝꯅꯩꯌꯦꯅ ꯑꯃꯨꯛ ꯅꯣꯛꯅꯕꯤꯗꯅ ꯇꯣꯝꯄꯣꯛꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯁꯟꯅꯤ ꯇꯞꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯥꯡꯒꯅꯨ ꯂꯥꯡꯂꯗꯤ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤꯌꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛꯁꯨ ꯇꯞꯅ ꯇꯞꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯏ ꯑꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨꯗꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯃꯁꯥꯒꯗꯨ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯁꯟꯅꯤ ꯀꯤꯃꯟꯗꯅ ꯁꯥꯎꯅ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯊꯕꯛ ꯇꯧꯔꯤꯗꯣ ꯇꯣꯝꯄꯣꯛꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯕꯨꯠ ꯑꯣꯏꯔꯝꯃꯗꯤ ꯁꯟꯅꯤꯅ ꯕꯨꯠ ꯑꯣꯏꯔꯁꯨ ꯌꯥꯝ ꯆꯥꯎꯈꯠꯇꯦ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯩꯕꯨ ꯃꯣꯏꯅ ꯑꯁꯨꯛ ꯍꯟꯊꯅ ꯈꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯏꯝꯐꯥꯜꯒꯤ ꯕꯨꯠꯇꯨꯅ ꯀꯌꯥꯝ ꯃꯁꯛ ꯃꯇꯧ ꯐꯖꯗꯅ ꯀꯌꯥꯝ ꯑꯀꯤꯕ ꯕꯨꯠ ꯑꯣꯏꯗꯅꯅꯣ ꯊꯋꯥꯏꯁꯦ ꯌꯥꯝ ꯆꯥꯛꯏꯗ ꯇꯝꯅꯔꯒ ꯑꯩ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯀꯅꯤꯀꯣ ꯉꯁꯤ ꯁꯣꯝꯗꯅ ꯖꯣꯅꯤꯕꯨ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯕ ꯐꯥꯎꯕ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯍꯨꯃꯥꯡ ꯀꯥꯡꯂꯒ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩꯔꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ ꯕꯨꯠꯅꯦ ꯍꯥꯏꯕ ꯕꯨꯠ ꯑꯇꯣꯞꯄ ꯖꯦꯝꯁꯅ ꯉꯥꯏꯈꯣꯅꯦ ꯃꯣꯏꯁꯤꯒꯤ ꯍꯣꯁꯇꯦꯜꯁꯦ ꯌꯥꯝ ꯇꯝꯅꯔꯝꯗꯧꯕ ꯃꯥꯜꯂꯦ ꯀꯅꯥ ꯈꯪꯅꯤ ꯃꯤ ꯂꯩꯕ ꯉꯝꯗꯕ ꯃꯐꯝ ꯀꯥꯏꯗꯣ ꯑꯣꯏꯔꯝꯕꯁꯨ ꯍꯦꯟꯔꯤꯅ ꯌꯥꯔꯦ ꯁꯛ ꯑꯣꯖꯥ ꯁꯥꯖꯜꯂꯛꯏꯕ ꯏꯕꯣ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯥꯜꯂꯤꯕꯅꯤꯀꯣ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯀꯩꯝꯇ ꯇꯧꯗꯦ ꯈꯪꯂꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯔꯂꯤ ꯁꯥꯟꯅꯔꯨꯕꯗꯒꯤ ꯑꯁꯦꯡꯕꯕꯨ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯆꯥꯔꯂꯤ ꯆꯄ꯭ꯂꯤꯟꯗꯣ ꯖꯦꯝꯁꯅ ꯁꯤꯌꯥ ꯆꯥꯔꯂꯤ ꯆꯄ꯭ꯂꯤꯟ ꯀꯥꯏ ꯌꯥꯔꯦꯕꯣ ꯅꯪ ꯄꯛꯇꯕꯗꯣ ꯇꯧꯔꯛꯑꯅꯨ ꯍꯦꯟꯔꯤꯅ ꯐꯔꯦ ꯀꯩꯅꯣ ꯄꯛꯇ꯭ꯔꯗꯤ ꯑꯅꯤꯗꯨꯅ ꯀꯟꯅ ꯌꯦꯠꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯊꯣꯡꯅꯥꯎꯗꯨ ꯑꯃꯨꯛꯁꯨ ꯌꯥꯝ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯖꯣꯅꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯤ ꯍꯧꯔꯦ ꯖꯦꯝꯁꯀ ꯍꯦꯟꯔꯤꯒꯁꯨ ꯌꯦꯡꯊꯣꯔꯛꯏ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯐꯥꯒꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯤꯁꯤꯜꯂꯛꯂꯦ ꯖꯣꯅꯤꯅ ꯂꯩꯍꯧꯔꯕꯅꯦ ꯅꯪ ꯊꯥꯖꯗꯕ ꯇꯧꯔꯤꯗꯣ ꯍꯦꯟꯔꯤꯅ ꯀꯅꯥꯅꯣ ꯅꯪ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯕꯣ ꯅꯄꯥꯔ ꯍꯥꯏꯕ ꯖꯣꯅꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯖꯦꯝꯁ ꯈꯣꯏꯒꯤ ꯑꯕꯣꯛꯇꯣ ꯃꯁꯥ ꯆꯥꯛꯄ ꯑꯗꯨꯒ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯊꯥꯖꯔꯝꯗꯦ ꯖꯣꯅꯤꯕꯨ ꯑꯅꯤꯗꯨꯅ
ꯅꯝꯁꯤꯜꯂꯒ ꯐꯨꯏ꯫ ꯍꯪꯉꯣꯏꯗꯪꯅ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯁꯤꯕ ꯃꯤꯗꯨ ꯄꯜꯂꯒ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯖꯣꯅꯤ ꯀꯞꯂꯒ ꯅꯣꯏ ꯅꯄꯥꯗꯩ ꯀꯗꯔꯔꯣ? ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ, ꯎꯔꯒꯅꯦ ꯈꯪꯂꯕ? ꯅꯣꯏ ꯁꯤꯌꯨꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯉꯥꯡ ꯇꯧꯔꯒ ꯂꯩꯊꯣꯔꯛꯏ꯫ ꯊꯣꯡꯅꯥꯎꯗꯨꯗ ꯆꯞ ꯌꯨꯡꯂꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯂꯥꯎ ꯐꯥꯎꯕ ꯉꯝꯗ ꯄꯥꯈꯠꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯩ꯫ ꯑꯅꯤꯗꯨꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯛꯄꯗꯗꯤ ꯀꯩꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯖꯣꯅꯤꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕꯗꯨ ꯀꯗꯔꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏꯗꯨ꯫ ꯖꯣꯅꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯃꯀꯣꯛꯇꯨ ꯊꯤꯟꯗꯣꯛꯑꯒ ꯀꯅꯥꯅꯣꯃ ꯑꯕꯣꯛ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯍꯦꯟꯔꯤꯅ ꯀꯅꯥꯅꯣ? ꯅꯈꯨꯠꯇꯨ ꯊꯨꯗꯦꯛꯎꯔꯥ ꯍꯥ? ꯊꯤꯟꯕ ꯂꯥꯎꯕ ꯌꯥꯝꯅ ꯍꯩꯕ꯭ꯔꯥꯕꯣ? ꯌꯥꯝ ꯇꯞꯅ ꯀꯩꯅꯣ ꯑꯩꯅꯦ꯫ ꯖꯦꯝꯁꯅ ꯀꯅꯥꯅꯣ ꯑꯩꯅꯦꯗꯤ? ꯑꯩꯅꯦ ꯁꯝꯐꯥꯕꯤꯗꯨꯅꯦ꯫ ꯄꯤꯛꯇ꯭ꯔꯨ ꯑꯣꯏꯔꯝꯕꯗꯒꯤ ꯑꯍꯨꯝꯗꯨ ꯁꯣꯔ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯗꯣꯛꯏ꯫ ꯖꯣꯅꯤ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯑꯒ ꯊꯣꯡꯗꯨ ꯍꯥꯡꯉꯤ ꯑꯗꯨꯒ ꯁꯥꯎꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯆꯩꯔꯛꯏ꯫ ꯍꯩ ꯁꯝꯐꯥꯕꯤ, ꯅꯪ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯕꯨꯠ ꯁꯥꯔꯒ ꯇꯝꯅꯩꯁꯦ? ꯍꯥ? ꯅꯪ ꯑꯣꯏꯔꯦ ꯑꯩꯈꯣꯏꯕꯨ ꯀꯤꯔꯒ ꯍꯥꯠꯀꯦ ꯍꯥꯏꯕꯅꯤ ꯅꯪ ꯈꯜꯂꯤꯁꯦ? ꯀꯩꯅꯣ ꯅꯣꯏꯅ ꯇꯝꯅꯧ ꯍꯥꯏꯗꯨꯗꯤ, ꯑꯗꯨꯒꯤ ꯇꯝꯅꯕꯅꯤ ꯀꯩꯅꯣ꯫ ꯖꯣꯅꯤꯅ ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯁꯝꯁꯤ ꯃꯩ ꯊꯥꯗꯣꯛꯎꯔꯥ ꯍꯥ? ꯊꯥꯗꯣꯛꯎꯔꯣ? ꯑꯩꯁꯤ ꯐꯥꯒꯤ ꯃꯥꯟꯕ꯭ꯔꯥ? ꯍꯦꯟꯔꯤꯅ ꯄꯤꯛꯇ꯭ꯔꯣ, ꯑꯩꯅ ꯐꯖꯅ ꯍꯥꯏꯗꯕ꯭ꯔꯥ? ꯁꯤꯗ ꯅꯪ ꯇꯝꯅꯕ ꯈꯣꯠꯅꯕ ꯑꯝꯇ ꯇꯧꯔꯛꯀꯅꯣꯅ꯫ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯁꯦ ꯚꯨꯠꯅꯦ꯫ ꯖꯣꯅꯤꯗꯨ ꯁꯥꯎꯅ ꯚꯨꯠꯀ ꯀꯥꯎꯊꯣꯛꯄꯗꯅꯦ ꯑꯥ ꯇꯥꯅꯤ ꯆꯠꯂꯣ, ꯑꯁ꯭ꯋꯥꯏꯗ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯃꯈꯣꯏꯅ ꯄꯤꯛꯇ꯭ꯔꯨꯗ ꯌꯥꯝ ꯁꯥꯎꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯥꯅ ꯅꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯣꯏꯒ ꯀꯧꯅꯗ꯭ꯔꯦ ꯆꯣ꯫ ꯖꯣꯅꯤꯅ ꯀꯧꯅꯗꯦꯀꯣ ꯆꯠꯂꯣ꯫ ꯄꯤꯛꯇ꯭ꯔꯨꯅ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯅꯣꯏ ꯑꯝꯇ ꯍꯤꯡꯉꯣꯏꯀꯣ꯫ ꯄꯤꯛꯇ꯭ꯔꯨꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯨꯝꯗꯨꯁꯨ ꯇꯨꯝꯅꯕ ꯇꯧꯔꯤ꯫ ꯈꯪꯉꯕꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯁꯝꯐꯥꯕꯤꯁꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯨ꯫ ꯂꯥꯛꯑꯣ ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯉꯦ꯫ ꯖꯣꯅꯤꯗꯤ ꯃꯥꯅ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯑꯀꯤꯕ ꯐꯪꯂꯕ ꯃꯩꯅ ꯆꯥꯛꯊꯦꯛꯈ꯭ꯔꯕ ꯃꯤꯠꯈꯨꯒꯤ ꯍꯛꯆꯥꯡꯗꯨ ꯂꯩꯒꯤ ꯗꯣꯂꯥꯏ ꯑꯃꯗ ꯇꯣꯡꯂꯒ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩꯒ ꯂꯣꯏꯅꯅ ꯂꯥꯛꯑꯣ꯫ ꯖꯣꯅꯤꯗꯨ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯛꯄꯤ ꯀꯥꯡꯂꯦ꯫ ꯑꯅꯤꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯖꯣꯅꯤꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯁꯨ ꯃꯤꯠꯈꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗꯨ ꯆꯨꯝꯂꯦꯞ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯖꯣꯅꯤꯅ ꯑꯣꯏꯃꯥ ꯖꯦꯝꯁ, ꯖꯦꯝꯁ ꯇꯥꯕ꯭ꯔꯣ? ꯍꯦꯟꯔꯤ ꯑꯝꯇ ꯍꯧꯒꯠꯂꯣ꯫ ꯍꯦꯟꯔꯤꯅ ꯃꯁꯤ ꯏ ꯀꯥꯔꯛꯇꯧꯔꯦꯀꯣ, ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯅꯤ꯫ ꯖꯣꯅꯤꯅ ꯀꯞꯄꯒ ꯃꯈꯨꯠ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯖꯣꯅꯤ ꯃꯁꯥꯗꯨ ꯉꯛꯆꯔꯝꯃꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯊꯣꯡꯅꯥꯎꯒꯁꯤ ꯍꯥꯡꯍꯧꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯃꯤꯠꯁꯤꯅꯔꯅꯦ? ꯍꯦꯟꯔꯤꯅ ꯂꯨꯈꯝꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯏ꯫ ꯅꯃꯤꯠꯇꯣ ꯆꯣꯡꯊꯣꯛꯑꯒ ꯆꯠꯈꯤꯕꯗꯅꯦ ꯅꯃꯤꯠ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯅꯅꯤ꯫ ꯅꯪꯒꯤ ꯀꯗꯔ ꯀꯔꯥꯡꯗꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯖꯣꯅꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇ ꯇꯥꯍꯜꯂꯛꯄꯗꯒꯤ ꯃꯥꯁꯨ ꯁꯥꯎꯅꯤꯡꯂꯛꯑꯕ ꯃꯥꯜꯂꯦ꯫ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯅꯪꯁꯨ ꯑꯃꯨꯛꯇꯪꯗꯤ ꯈꯪꯈꯤꯗꯅ ꯌꯦꯡꯉꯨ꯫ ꯍꯟꯗꯛꯇꯤ ꯃꯀꯣꯛꯀꯗꯨ ꯂꯣꯏꯅ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯁꯦ? ꯇꯁꯦꯡꯅ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ? ꯅꯠꯇꯦꯕꯨ, ꯑꯩꯒꯤ ꯋꯥꯈꯜ ꯁꯨꯡꯅꯠ ꯅꯠꯇꯦ꯫ ꯑꯗꯨꯃꯛ ꯀꯤꯅ ꯀꯤꯅ ꯇꯨꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯃꯪꯂꯥꯟ ꯑꯃꯃꯨꯛ ꯃꯪꯂꯛꯏ꯫ ꯃꯤꯠꯈꯨꯗꯨ ꯇꯣꯝꯕꯤꯅ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯔꯒ ꯉꯥꯡꯅꯕꯅꯤ ꯃꯉꯣꯟꯗ꯫ ꯃꯈꯨꯠꯇꯨꯅ ꯏꯪꯒꯤꯠ ꯀꯌꯥ ꯇꯧꯏ꯫ ꯃꯈꯨꯠꯇꯨꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯃꯥꯒꯤ ꯃꯆꯤꯟꯗ ꯊꯝꯃꯤ꯫ ꯖꯣꯅꯤꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕꯗꯨ ꯈꯪꯗꯦ, ꯀꯤꯗꯨꯅ ꯑꯣꯏꯅ ꯌꯥꯝ ꯀꯞꯂꯝꯃꯤ꯫ ꯃꯤꯠꯈꯨꯗꯨ ꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯃꯟꯗꯕꯗꯒꯤ ꯁꯥꯎꯔꯛꯇꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯨꯏꯊꯔꯕ ꯆꯤꯟꯕꯥꯜ ꯑꯅꯤꯗꯨ ꯃꯇꯥꯏ ꯃꯇꯥꯏ ꯄꯥꯏꯔꯒ ꯁꯦꯒꯥꯏꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯖꯣꯅꯤ ꯀꯤꯕꯅ ꯇꯨꯡ ꯍꯟꯗꯣꯛꯏ꯫ ꯃꯤꯠꯈꯨꯗꯨ ꯁꯨꯝ ꯁꯨꯝ ꯃꯈꯨꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯖꯣꯅꯤꯗꯨ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯃꯤꯀꯞꯁꯨ ꯈꯪꯇꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯥꯀꯟꯗ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯤꯕ ꯍꯦꯟꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯐꯩꯅ ꯅꯣꯛꯏ꯫ ꯑꯣ, ꯑꯩꯅ ꯎꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯅ ꯑꯣꯏꯔꯦꯀꯣ꯫ ꯐꯩ, ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯊꯥꯖꯗꯕꯅꯤꯅ ꯅꯪꯗꯤ ꯊꯥꯖꯅꯕ ꯊꯕꯛ ꯇꯧꯒꯦꯗꯅ꯫ ꯃꯃꯥꯡꯗꯁꯨ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒꯨꯝ ꯅꯪꯁꯨ ꯈꯪꯅꯤ꯫ ꯖꯣꯅꯤꯗꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯞꯕꯣꯔꯗꯇꯒꯤ ꯃꯤꯠꯈꯨꯒꯤ ꯃꯌꯥ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯈꯤꯕꯗꯨ ꯂꯧꯊꯣꯛꯏ꯫ ꯍꯦꯛ ꯌꯦꯡꯕꯗ
ngasai mana ukiva mitkugi masaktu khangu urai Johnny pakhana mu khangtha thadai masadusu akiba faurai adubo mu fat lokhalaga yamna thuna Henry gi kabot hapchilaga thamkhirami